क्लास 10 अमसुंग 12 की महिरोई खुदिंगमक्ता मा कुन हापक्कदबने UMAPO पावसी ngasi nungthil phongkiba kanglaipa maira pausedagi lokhotchabane ngasi pangthokiba kosem gi class 12 science amasung arts loinana bosem gi class 10 gi mahiroi khudingmakta ningba kaiba ohenba yaroi haina mifam pangthokre haina United Mitai and Pangal Organization UMAPO gi cherolaman haire ngasi gi mifam asina Manipur lainga ki CM amade Education Minister TS Basanta dasu wafam khara thamlakle wafam sing adudi Manipur da akan ba irang kaya laikhibana mahiroi pumnamakta khudong chadaba awaba kaya mayoknaduna leire masiga mari lainana lup asina mifam pangthoktuna Manipur lainga ki pungning singsilakle mahiroi pumnamak lairik tamba phangkhide amasung lairik pabagi matam su laikhidabana Education Department na tangai fadana makun hapiduna mahiroi singi pungning thawatkedabani haina lup asigi apunba mifamna Manipur government tamit nakong oinaba thamjare lan marak asida laita lairabe imung kayada masa masugi lairik fauba leiba ngamdaba kaya ama yaure masi pumnamak ubiduna CM amasung Education Minister na achumba mijeng thambirakani haibage thajaba lup asina thamjari haire